Kukising ST Oipham Thokte Mahadev Sena Kukising bu schedule tribe list agi lauthokho phangpham Thokte haina India gi maming leraba organization Mahadev Sena gi president Pankas Nan amasung organization asigi coordinator Sanjip Singhal da phongdokre ngarang mahesor thongnawjam yauna Delhi da Mahadev Sena gi lusingba singna pawgi mifam ama pangthokre mahesor thongnawjam na Union Tribal Minister unaruraba matungda Leiba kasigi tongan bo organization sing unaduna Kukising schedule tribe ta sanfam Thokte haibagi proof document sing udlaba matungda organization kaya Kuki ST gi list yaufam Thokte haina changsilakpa khongjang singda organization kaya ama saruk yarakadori haire pawgi mifam aduda Mahadev Sena gi president amasung coordinator na Kukising schedule tribe ta sanfam Thokte makoina refugee oina laklaga Leiba kasigi chawkhraba constitutional rights asi fangadawribano aduga yellow mi oina leiriba maitaina karamna ST gi status asi fangdribano haina hangkhe maitai sing ST fangpham thoe maitai sing na ST gi status fangna bohona bada Mahadev Sena na mapung phana saugatkani haina makoina phongdokhe mahesor thongnawjamna Kukising gi oina 1881 2011 gi census record yengba matamda hengaliba masing asi unnatural oire haibasi khanglabane aduga Kuki gi clan mayam samna paitege census record ase 1921 dagi yawba hore aduga other Kuki tribes hairaga 2011 dagi census record yawba hore hairibe hengalakliba mayam ase illegal immigrant ngakta ne maramaduna matau karamna makoide ST gi status pigadoribano hangkhe paite national council nasu Leiba kasigi home ministry da memorandum ama mamangda tharamba duda makoi Burma Myanmar dagi lakpani haina mayek sengna palamki haina RPI athawale gi general secretary mahesor na phongdokhe